ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥ ꯑꯗꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯪꯂꯛꯏ꯫ ꯂꯩꯁꯅꯥ: ꯍꯣꯏ ꯏꯃꯥꯗꯣ ꯁꯤꯗ ꯆꯥꯛ ꯊꯣꯡꯉꯤꯌꯦ, ꯄꯥꯏꯍꯜꯂꯛꯀꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯏꯕꯦꯝꯃꯗ ꯐꯣꯟ ꯑꯗꯨ ꯄꯤꯔꯛꯏ꯫ ꯂꯩꯃꯁꯨ ꯐꯣꯟ ꯑꯗꯨ ꯂꯧꯔꯒ, ꯍꯜꯂꯣ ꯑꯇꯣꯝꯕ? ꯑꯇꯣꯝꯕ: ꯏꯃꯥ, ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯊꯣꯡꯉꯤꯕꯣ? ꯂꯩꯃ: ꯑꯣ, ꯉꯥ ꯃꯆꯥ ꯑꯃꯈꯛ ꯊꯣꯡꯉꯤꯌꯦ꯫ ꯑꯇꯣꯝꯕ: ꯑꯁ, ꯍꯥꯎꯅꯤꯍꯦ ꯑꯗꯨꯗꯤ꯫ ꯂꯩꯃ: ꯍꯥꯎꯗꯣꯏꯅꯦ꯫ ꯅꯪꯗꯤ ꯆꯥꯛꯀ ꯆꯥꯔꯕꯣ? ꯑꯇꯣꯝꯕ: ꯆꯥꯗ꯭ꯔꯤꯗ ꯏꯃꯥ, ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯆꯥꯔꯅꯤ꯫ ꯂꯩꯃ: ꯍꯣꯏ꯫ ꯅꯪꯅꯦ ꯃꯤꯔꯝꯗꯨꯗ ꯅꯥꯍꯩ ꯇꯝꯕꯒꯤ ꯂꯩꯌꯨ ꯍꯥꯏꯔꯒꯅꯦ ꯑꯃꯨꯛ ꯉꯥꯎꯁꯟꯅꯗꯅ ꯂꯥꯡꯐꯥꯡꯒ ꯇꯧꯅꯨꯀꯣ꯫ ꯑꯇꯣꯝꯕ: ꯑꯁ, ꯇꯧꯗꯦꯕ ꯏꯃꯥ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯁꯤꯒ ꯍꯥꯏꯗꯧꯕꯒ ꯇꯟꯁꯤꯜꯂꯛꯑꯦꯗ꯫ ꯂꯩꯃ: ꯀꯔꯤ ꯋꯥꯅꯣꯅꯦ, ꯍꯦꯛꯇ ꯍꯥꯏꯔꯛꯎꯗꯅ꯫ ꯏꯃꯥꯅ ꯁꯨꯝ ꯐꯍꯟꯅꯤꯡꯗꯅ ꯍꯥꯏꯕꯅꯦ꯫ ꯑꯇꯣꯝꯕ: ꯏꯃꯥ, ꯍꯟꯗꯛ ꯊꯥꯒꯤꯅꯦ ꯀꯥꯒꯤ ꯕꯔꯥ ꯊꯤꯈꯤꯅꯕ, ꯑꯗꯒꯤ ꯑꯇꯩ ꯁꯦꯜ ꯈꯤꯇ ꯊꯥꯔꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯂꯩꯃ: ꯑꯣ, ꯑꯗꯨꯗꯤ ꯇꯧꯗ ꯌꯥꯗꯕꯅꯤ ꯀꯩꯅꯣ꯫ ꯑꯗꯣ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯁꯤꯗꯤ ꯅꯪ ꯄꯥꯕꯨꯡꯗ ꯍꯥꯏꯌꯨꯗꯅ꯫ ꯆꯥꯎꯊꯣꯏꯅ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯛꯏ: ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯍꯟꯗꯛ ꯊꯥꯒꯤ ꯁꯦꯜꯗꯨ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯑꯩꯅ ꯍꯌꯦꯡ ꯊꯕꯛ ꯆꯠꯄꯗꯅꯦ ꯕꯦꯡꯛꯇꯒꯤ ꯊꯥꯔꯛꯑꯒꯦꯅ ꯍꯥꯏꯈ꯭ꯔꯣ꯫ ꯂꯩꯃ: ꯑꯇꯣꯝꯕ, ꯅꯪ ꯄꯥꯕꯨꯡꯅ ꯍꯌꯦꯡ ꯊꯥꯔꯛꯑꯒꯦꯌꯦ꯫ ꯑꯇꯣꯝꯕ: ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯐꯣꯟꯁꯦ ꯊꯝꯃꯒꯦ꯫ ꯄꯥꯕꯨꯡꯗꯣ ꯑꯩ ꯍꯌꯦꯡ ꯑꯣꯏꯅ ꯀꯣꯜ ꯇꯧꯔꯛꯑꯒꯦ ꯍꯥꯏꯗꯅ ꯈꯔ ꯍꯥꯏꯕꯤꯔꯣ꯫ ꯂꯩꯃ: ꯍꯣꯏ, ꯍꯥꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯑꯇꯣꯝꯕꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯆꯥꯎꯊꯣꯏ: ꯍꯩꯃꯥ, ꯑꯇꯣꯝꯕꯗꯨꯕꯨ ꯐꯣꯟ ꯊꯝꯈ꯭ꯔꯕꯣ? ꯏꯆꯥ ꯅꯨꯄꯥꯅꯦꯅ ꯃꯄꯥ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯈꯪꯗꯦ, ꯐꯣꯟꯒ ꯄꯥꯏꯔꯛꯎ ꯈꯣꯠꯂꯨꯒ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯅꯦꯁꯦ꯫ ꯂꯩꯃ: ꯍꯣ, ꯅꯆꯥꯅꯨꯄꯥꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯐꯣꯟꯗꯣ ꯇꯧꯔꯛꯑꯒꯦꯅ ꯍꯥꯏꯔꯝꯃꯕꯅꯦ꯫ ꯆꯥꯎꯊꯣꯏ: ꯏꯍꯦ, ꯑꯗꯨꯗꯤ ꯑꯩꯅ ꯈꯜꯂꯤꯁꯤꯗꯤ ꯂꯥꯟꯕ ꯇꯥꯔꯕ꯫ ꯂꯩꯁꯅꯥ ꯑꯃꯨꯛ ꯃꯔꯛ ꯊꯠꯂꯛꯏ: ꯌꯥꯔꯦꯕ ꯄꯥꯕꯨꯡ, ꯑꯃꯨꯛ ꯋꯥꯊꯤ ꯉꯥꯡꯗꯅ ꯂꯩꯌꯦꯕ꯫ ꯆꯥꯎꯊꯣꯏ: ꯋꯥꯊꯤ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯂꯩꯁꯅꯥ: ꯍꯣꯏꯕ ꯈꯪꯉꯦꯕ ꯄꯥꯕꯨꯡ, ꯃꯆꯥꯅꯕꯨ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥꯕꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯂꯩꯃ: ꯃꯣꯏ ꯄꯥꯕꯨꯡ, ꯑꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯅ ꯆꯨꯝꯈ꯭ꯔ ꯃꯥꯜꯂꯦꯍꯦ꯫ ꯆꯥꯎꯊꯣꯏ: ꯌꯥꯔꯔꯣꯏ, ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯤ ꯑꯩꯅ ꯍꯦꯟꯖꯤꯜꯂꯨꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯃꯃꯥ ꯃꯆꯥ ꯄꯨꯂꯞ ꯁꯥꯏꯠ ꯑꯃꯗꯅꯤ ꯂꯩꯈ꯭ꯔꯤꯁꯦ꯫ ꯂꯩꯃ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤꯕ ꯑꯗꯨ ꯋꯥꯔꯤ ꯁꯥꯗꯅ ꯂꯣꯏꯁꯤꯜꯂꯦ꯫ ꯆꯥꯛ ꯑꯗꯨ ꯊꯤꯔꯗꯨꯅ ꯆꯥꯅꯕ ꯊꯥꯡꯇꯣꯛꯂꯛꯏ꯫ ꯂꯩꯃꯅ: ꯑꯗꯨꯗꯤ ꯋꯥꯔꯤ ꯃꯈꯥꯁꯦ ꯆꯥꯛ ꯆꯥꯅ ꯑꯣꯏꯅ ꯃꯈꯥ ꯁꯝꯊꯔꯁꯤꯅꯦ꯫ ꯆꯥꯎꯊꯣꯏ: ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯀꯗꯥꯏꯅꯣ? ꯁꯤꯗ ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯄꯨꯈꯝꯗꯣ꯫ ꯂꯩꯃ: ꯃꯣꯏ ꯄꯥꯕꯨꯡ, ꯁꯤꯗ ꯂꯩꯖꯔꯦꯁꯦ꯫ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯆꯥꯎꯊꯣꯏꯗ ꯄꯤꯔꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯂꯞꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯤ꯫ ꯆꯥꯎꯊꯣꯏ: ꯁꯦ, ꯍꯧꯔꯁꯤ꯫ ꯂꯩꯁꯅꯥ: ꯑꯩꯗꯤ ꯋꯥꯔꯤꯒ ꯌꯥꯎꯖꯔꯣꯏꯀꯣ꯫ ꯆꯥꯅꯕꯅ ꯏꯃꯥꯡꯗ ꯀꯨꯏꯅ ꯊꯝꯂꯒ ꯋꯥꯔꯤ ꯇꯧꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯂꯩꯃ: ꯍꯩꯃꯥ, ꯃꯁꯤꯗꯤꯕ, ꯑꯗꯨꯗꯤ ꯍꯌꯦꯡ ꯃꯧꯒ ꯑꯣꯏꯔꯀꯥꯟꯗꯅꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯂꯩꯁꯅꯥ: ꯍꯣ, ꯑꯗꯨꯅꯕꯨ ꯑꯩ ꯌꯨꯝꯒ ꯄꯥꯟꯗ꯭ꯔꯤꯁꯤꯅꯤ꯫ ꯑꯩ ꯌꯨꯝꯒ ꯄꯥꯟꯖꯈꯤꯔꯣꯏꯀꯣ, ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯂꯩꯃ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ: ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯅꯗꯤ ꯏꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯖꯕꯒꯤ ꯋꯥꯅꯤ, ꯃꯤꯒꯤ ꯃꯤꯠꯇꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯥꯜꯂꯦꯅꯦ꯫ ꯆꯥꯎꯊꯣꯏ: ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯃꯥ? ꯆꯥꯎꯕ ꯄꯤꯛꯄ, ꯐꯕ ꯐꯠꯇꯕ ꯂꯣꯏꯅ ꯇꯣꯛꯑꯒ ꯅꯆꯥꯅꯨꯄꯤꯁꯦ ꯗꯣꯛꯇꯔ ꯃꯆꯥ ꯑꯃ ꯑꯣꯏꯖꯗꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕꯅꯤꯅꯦ꯫ ꯂꯩꯃ: ꯑꯣ, ꯑꯗꯨꯅ ꯑꯣꯏꯇꯥꯔꯦ ꯅꯆꯥꯅꯨꯄꯤꯁꯦ ꯄꯤꯕꯤꯔꯣ ꯍꯥꯏꯗꯅ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯂꯩꯁꯅꯥ ꯌꯥꯝ ꯉꯛꯅ ꯍꯥꯏꯔꯛꯏ: ꯀꯅꯥꯅꯅꯣ ꯍꯥꯏꯁꯦ? ꯆꯥꯎꯊꯣꯏꯁꯨ: ꯀꯩꯅꯣꯅꯦ ꯃꯃꯥ, ꯀꯔꯝ ꯀꯥꯟꯗ ꯍꯧꯗꯣꯛꯂꯝꯃꯤꯅꯣꯅꯦ? ꯂꯩꯃ: ꯍꯣ, ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯁꯅꯥꯍꯟꯕꯤꯗꯣ ꯑꯗꯨ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯂꯝꯃꯤꯅꯤ꯫ ꯆꯥꯎꯊꯣꯏ: ꯏꯃꯨꯡꯒꯗꯤ ꯑꯗꯨꯝ ꯐꯕꯅꯤ, ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯏꯃꯨꯡꯅꯤꯅꯦ꯫ ꯑꯩꯅ ꯃꯁꯛ ꯐꯖꯅ ꯈꯪꯕ ꯏꯃꯨꯡꯅꯤ꯫ ꯅꯍꯥꯟꯋꯥꯏ ꯁꯅꯥꯍꯟꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯩꯒꯤꯅ ꯃꯔꯨꯞ ꯅꯣꯡꯗ꯭ꯔꯦꯅꯅꯦ ꯍꯤꯡꯂꯤꯉꯩꯗ ꯅꯆꯥ ꯏꯁꯥ ꯄꯤꯅꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯋꯥꯁꯛꯅꯈꯤꯕꯒꯗꯤ ꯅꯠꯇꯦꯗ, ꯑꯗꯣ ꯁꯦꯟꯅꯁꯤ ꯑꯣꯏꯔꯁꯨ
ꯏꯆꯥꯅꯨꯄꯤꯒꯤꯁꯨ ꯋꯥ ꯇꯥꯗꯕ ꯌꯥꯕ꯭ꯔꯗꯣ? ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯪꯒꯤꯅ ꯍꯥꯟꯅꯗꯒꯤ ꯈꯪꯅꯖꯕ ꯀꯗꯤ ꯂꯩꯕ꯭ꯔꯥ? ꯂꯩꯃꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ, ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯅꯪꯕꯨ ꯍꯥꯟꯅꯗꯒꯤ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯕ꯭ꯔꯅꯦ? ꯍꯦꯛꯇ ꯀꯣꯏꯗꯅ ꯍꯥꯏꯌꯨ꯫ ꯂꯩꯁꯅꯥ, ꯑꯁ ꯂꯩꯇꯦꯕ ꯏꯃꯥ, ꯀꯥꯏꯗꯒꯤꯅꯣ? ꯂꯩꯇꯦ ꯑꯝꯇꯒ꯫ ꯃꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯗꯨ ꯏꯀꯥꯏꯔꯕ ꯃꯥꯜꯂꯦ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯇꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯈꯤ꯫ ꯂꯩꯃ, ꯍꯩꯃꯥ ꯀꯩꯗꯧꯔꯒꯦꯅꯦ ꯍꯧꯒꯠꯂꯗꯤ? ꯂꯩꯁꯅꯥ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩ ꯑꯣꯛꯑꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯗꯨꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯀꯤꯆꯟꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃ, ꯏꯍꯦ, ꯏꯀꯥꯏꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ, ꯆꯥꯛꯁꯤꯁꯨ ꯑꯝꯇ ꯆꯥꯗꯅ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯦꯅꯦ꯫ ꯆꯥꯎꯊꯣꯏ, ꯐꯔꯦꯅꯦꯁꯦ ꯃꯃꯥ ꯏꯕꯦꯝꯃ, ꯃꯇꯥ ꯏꯆꯥ ꯆꯥꯗꯅ ꯑꯣꯟꯊꯣꯛꯄ ꯋꯥ ꯑꯃ ꯍꯦꯛ ꯍꯧꯗꯣꯔꯛꯇꯅ꯫ ꯂꯩꯃ, ꯑꯁ ꯑꯩꯁꯨ ꯀꯃꯥꯏꯅ ꯀꯗꯣꯝꯗꯒꯤ ꯍꯧꯗꯣꯛꯂꯛꯏꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯆꯥꯎꯊꯣꯏ, ꯍꯣ ꯑꯗꯨꯅꯤ, ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄꯗꯅꯦ ꯑꯍꯥꯟ ꯑꯀꯣꯟ ꯍꯥꯟꯅ ꯌꯦꯡꯉꯨ꯫ ꯋꯥ ꯑꯃ ꯍꯧꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯉꯥꯡꯊꯣꯔꯛꯄꯗ ꯃꯇꯥꯡ ꯃꯇꯝ ꯌꯦꯡꯉꯨ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯗꯤ꯫ ꯂꯩꯃ, ꯑꯗꯨꯕꯣꯕ ꯐꯔꯦꯁꯦ, ꯍꯧꯗꯣꯛꯈ꯭ꯔꯕꯅꯤꯅ ꯋꯥꯏ ꯑꯃꯗꯤ ꯁꯪꯉꯦꯗꯅ ꯑꯩꯁꯨ꯫ ꯑꯩꯈꯣꯏ ꯂꯩꯁꯅꯥꯗ ꯋꯥꯐꯝꯁꯦ ꯀꯃꯥꯏꯅ ꯍꯧꯗꯣꯛꯁꯤꯒꯦꯅ ꯈꯟꯕꯗ ꯋꯥꯈꯜꯒꯁꯦ ꯂꯣꯏꯅ ꯃꯝꯃꯨꯔꯕꯅꯤ꯫ ꯑꯗꯣ ꯃꯣꯏ ꯄꯥꯕꯣ, ꯋꯥꯐꯝꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯆꯥꯎꯊꯣꯏ, ꯍꯦꯔꯥ ꯃꯃꯥ ꯅꯪꯁꯨꯕ ꯍꯥꯏꯔꯤꯃꯇꯗ ꯍꯌꯥ ꯍꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯆꯥꯛꯇꯨ ꯐꯖꯅ ꯆꯥꯊꯣꯛꯑꯣ, ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯟꯅ ꯐꯖꯅ ꯈꯟꯅꯔꯁꯤꯀꯣ꯫ ꯂꯩꯃ, ꯍꯣꯏ ꯃꯣꯏ ꯄꯥꯕꯨ, ꯑꯩ ꯊꯕꯛ ꯏꯪꯈꯥꯡꯒꯁꯦ ꯂꯣꯏꯁꯤꯜꯂꯒ ꯈꯟꯅꯔꯁꯤ꯫ ꯆꯥꯎꯊꯣꯏ, ꯑꯇꯩ ꯂꯥꯏꯔꯤ ꯅꯆꯥꯅꯨꯄꯤꯗꯣ ꯏꯀꯥꯏꯔꯤꯅꯤ ꯍꯥꯏꯗꯅ ꯀꯔꯤꯝꯇ ꯆꯥꯗꯕꯤ ꯆꯪꯈ꯭ꯔꯤꯗꯣ, ꯍꯣꯔꯦꯟ ꯃꯥꯒꯤ ꯆꯥꯕ ꯌꯥꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯛꯇ ꯁꯦꯝꯕꯤꯌꯨ꯫ ꯂꯩꯃ, ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯁꯦꯝꯕꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛꯇꯨ ꯅꯦꯅꯥ ꯇꯥꯅ ꯆꯥꯅꯈ꯭ꯔꯦ꯫ ꯂꯩꯃ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯆꯥꯝꯕꯁꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯅ ꯆꯥꯛ ꯆꯥꯗꯕꯤ ꯆꯪꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯔꯒ ꯂꯩꯁꯅꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯩꯁꯅꯥ ꯂꯦꯞꯇꯣꯞꯇ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯃꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃ, ꯕꯦꯝꯃ, ꯅꯪ ꯉꯁꯥꯏ ꯆꯥꯛ ꯆꯥꯗꯕꯤ ꯆꯪꯈꯤꯕꯗꯨꯗꯅꯦ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇꯗꯅ ꯅꯪꯒꯤ ꯆꯥꯅꯕ ꯈꯔ ꯁꯦꯝꯂꯛꯄꯅꯤ, ꯁꯦ꯫ ꯂꯩꯁꯅꯥ, ꯏꯃꯥ ꯁꯤꯗ ꯍꯦꯛꯇ ꯊꯝꯕꯤꯔꯣ꯫ ꯂꯩꯃ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯂꯩꯁꯅꯥꯒꯤ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯊꯝꯃꯤ, ꯑꯗꯨꯒ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯂꯩꯃꯅ, ꯕꯦꯝꯃ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯈꯤꯅꯣ, ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯂꯩꯁꯅꯥ, ꯀꯩ ꯋꯥꯅꯣ ꯏꯃꯥ, ꯉꯁꯥꯏꯒꯤ ꯋꯥꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ꯫ ꯂꯩꯃ, ꯍꯩꯃꯥ, ꯑꯗꯨꯏ ꯋꯥꯗꯨꯅꯤꯅꯦ꯫ ꯂꯩꯁꯅꯥ, ꯑꯁ ꯏꯃꯥ, ꯑꯗꯨꯏ ꯋꯥꯗꯨ ꯑꯣꯏꯔꯗꯤ ꯇꯣꯛꯑꯁꯤꯕ꯫ ꯂꯩꯃ, ꯉꯥꯏꯈꯣ ꯏꯕꯦꯝꯃ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤꯅꯦ ꯁꯣꯏꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤꯅꯦ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪ ꯗꯣꯛꯇꯔ ꯑꯃꯗꯤ ꯑꯣꯏꯔꯦꯗꯅ, ꯅꯪ ꯅꯁꯥ ꯃꯇꯤꯛ ꯆꯥꯔꯦ, ꯂꯨꯍꯣꯡ ꯈꯣꯡꯗꯣꯡ ꯌꯥꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤꯅꯦ꯫ ꯂꯩꯁꯅꯥ, ꯑꯗꯣ ꯀꯣꯟꯅ ꯐꯖꯅ ꯈꯟꯅꯔꯁꯦꯕ ꯏꯃꯥ, ꯉꯁꯤꯒꯤꯗꯤ ꯇꯣꯛꯑꯁꯦ ꯍꯥꯏꯕ꯫ ꯂꯩꯃ ꯍꯥꯏꯐꯦꯠ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯎꯔꯩ ꯄꯥꯔꯩ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯑꯁꯤ ꯋꯥ ꯇꯨꯞꯅꯕꯗꯤ ꯅꯠꯇ꯭ꯔꯤꯗꯅ꯫ ꯅꯪꯅ ꯄꯥꯝꯗ꯭ꯔꯒꯁꯨ ꯅꯃꯥ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯁꯨ ꯅꯠꯇꯦ, ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯕꯗꯤ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯑꯗꯨꯒ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯂꯩꯔꯕꯁꯨ ꯆꯦꯟ ꯆꯣꯡꯗꯨꯅ ꯂꯨꯍꯣꯡꯕꯒꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡꯅꯁꯨ ꯌꯥꯗꯦ, ꯑꯩꯅꯁꯨ ꯄꯥꯝꯗꯦ꯫ ꯅꯪꯒꯤ ꯈꯪꯅꯖꯕ ꯂꯩꯔꯗꯤꯅꯦ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯃꯁꯛ ꯈꯪꯍꯜꯂꯨ, ꯃꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯋꯥ ꯂꯦꯞꯅꯅꯕ꯫ ꯂꯩꯁꯅꯥ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯨꯟꯅ ꯇꯥꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜ ꯇꯧꯔꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯒꯤꯁꯦ ꯍꯥꯟꯅꯗꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯂꯩꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯆꯗꯦ꯫ ꯇꯧꯕꯇꯕꯨ ꯅꯆꯥꯅ ꯍꯌꯦꯡꯋꯥꯏ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯑꯩꯅ ꯍꯥꯟꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅ ꯆꯨꯝꯃꯤ, ꯑꯗꯨꯒꯤ ꯋꯥꯅꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯑꯩꯅ ꯍꯥꯟꯅ ꯃꯁꯛ ꯈꯪꯕꯁꯨ ꯅꯠꯇꯦ꯫ ꯍꯣꯏ, ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯥꯏꯗꯤ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗꯨꯗ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕ ꯑꯗꯨꯅ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯃꯒꯨꯟ ꯂꯝꯆꯠ ꯁꯥꯖꯠ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯏꯃꯥ? ꯂꯩꯃ, ꯏꯆꯥꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯐꯔꯦ, ꯑꯩ ꯅꯪ ꯄꯥꯕꯨꯡꯒ ꯇꯥꯟꯅꯔꯒꯅꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯅꯪꯒ ꯈꯪꯅꯅꯕ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇ ꯈꯟꯅꯔꯛꯈꯤꯒꯦ꯫ ꯑꯗꯣ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯌꯥꯅꯤꯡꯉꯕ ꯅꯠꯇ꯭ꯔꯣ? ꯂꯩꯁꯅꯥ, ꯏꯃꯥ,
ꯅꯆꯥꯅꯕꯨ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯈꯣ ꯍꯥꯏꯔꯤꯅꯣ? ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯅ ꯑꯩꯒꯤ ꯐꯅꯕ ꯁꯤꯟꯕꯤꯕ ꯑꯗꯨꯗꯅꯦ ꯅꯆꯥꯁꯨ ꯂꯣꯏꯅ ꯌꯥꯖꯔꯦ꯫ ꯂꯩꯃ, ꯑꯗꯨꯅꯤꯗꯅ ꯍꯥꯏꯕ ꯏꯟꯕ ꯃꯔꯝ ꯃꯣꯛꯄ ꯍꯥꯏꯁꯤꯗꯤ꯫ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯋꯥꯈꯜ ꯇꯥꯔꯗꯤ ꯐꯔꯣꯏꯗ꯭ꯔꯗꯣ? ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯁꯦ ꯐꯖꯅ ꯆꯥꯊꯣꯛꯑꯣ꯫ ꯏꯃꯥꯁꯨ ꯊꯣꯛꯑꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯃꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯅ ꯃꯥꯒꯤ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯃꯈꯥꯗ ꯕꯥꯎꯜ, ꯄ꯭ꯂꯦꯠ, ꯀꯞꯁꯤꯡ ꯑꯗꯨ ꯏꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯇꯞꯅ ꯀꯥꯈꯠꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯣꯟ ꯑꯗꯨ ꯀꯣꯜꯂꯤ꯫ ꯃꯊꯟꯇ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯉꯥꯟꯕ ꯍꯣꯏꯒꯤ ꯏꯃꯨꯡꯗꯅꯤ꯫ ꯁꯈꯤ ꯃꯈꯨꯠꯇ ꯐꯤ ꯑꯃ ꯄꯥꯏꯔꯒ ꯇꯦꯕꯜꯒꯤ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯂꯤ꯫ ꯁꯅꯥꯍꯟꯕꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯁꯅꯥꯍꯟꯕꯤꯅ, ꯍꯣꯏꯅꯦ, ꯑꯗꯨꯅ ꯐꯔꯦꯅꯦ꯫ ꯑꯗꯨꯗꯤ ꯑꯩ ꯏꯆꯥꯅꯨꯄꯥꯗꯁꯨ ꯍꯥꯏꯔꯒꯦꯀꯣ꯫ ꯑꯁꯣꯝꯗꯒꯤ ꯐꯣꯟꯗ ꯂꯩꯃꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯁꯣꯏꯗꯅꯕ ꯅꯪꯅ ꯈꯔ ꯁꯤꯜꯂꯛꯑꯣꯀꯣ꯫ ꯁꯅꯥꯍꯟꯕꯤ, ꯑꯩ ꯐꯅꯕ ꯁꯤꯜꯂꯛꯑꯒꯦ꯫ ꯋꯥꯁꯦ ꯏꯆꯥꯅꯨꯄꯥꯗꯁꯨ ꯍꯧꯗꯣꯛꯂꯒꯦ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯕ ꯁꯈꯤꯁꯨ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯤ꯫ ꯁꯅꯥꯍꯟꯕꯤ ꯃꯆꯥꯅꯨꯄꯥꯕꯨ ꯍꯥꯏꯐꯦꯠ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯂꯛꯏ꯫ ꯎꯗꯕ ꯑꯗꯨꯗ ꯁꯈꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯁꯈꯤ, ꯑꯩꯈꯣই ꯏꯕꯨꯡꯉꯣꯗꯤ ꯎꯗꯦ, ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ? ꯆꯦꯃ, ꯏꯕꯨꯡꯉꯣ ꯉꯥꯟꯕꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯁ, ꯃꯥꯕꯨ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯒꯦꯅꯦ ꯃꯗꯨꯏ ꯑꯉꯥꯡꯗꯨꯕꯣ? ꯏꯕꯨꯡꯉꯣꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯗꯤ ꯄꯪꯊꯦꯡꯉꯛꯑꯣꯏꯗꯦ ꯍꯥꯏꯔꯝꯕꯅꯦ꯫ ꯑꯗꯣ ꯑꯩ ꯐꯣꯟ ꯇꯧꯖꯧꯔꯥ ꯏꯆꯦꯕꯦꯝꯃ? ꯌꯥꯔꯦ, ꯇꯧꯔꯨꯔꯅꯨ꯫ ꯍꯣꯔꯦꯟ ꯃꯥ ꯍꯜꯂꯛꯑꯒꯅꯦ ꯑꯗꯨꯝ ꯍꯥꯏꯔꯒꯦ꯫ ꯆꯦꯕꯦꯝꯃ, ꯀꯔꯤ ꯂꯩꯔꯒꯦ? ꯌꯥꯝ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝ꯫ ꯁꯅꯥꯍꯟꯕꯤ ꯐꯠ ꯈꯨꯝꯂꯛꯏ꯫ ꯏꯍꯦ ꯁꯈꯤ, ꯁꯨꯝꯗꯧꯕꯅꯤꯅꯦ꯫ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯃꯧ ꯑꯣꯏꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯨꯅꯅꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒ ꯁꯛ ꯈꯪꯅꯕ ꯄꯥꯝꯕꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯎꯅꯗꯕ ꯁꯤꯟꯁꯦ ꯍꯥꯏꯗꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯗꯨꯅꯅꯦ ꯄꯥꯎ ꯄꯤꯔꯛꯑꯝꯕꯅꯤꯗ, ꯑꯗꯨꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ꯫ ꯉꯥꯟꯕꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯆꯞ ꯆꯥꯔꯦꯅꯦ ꯑꯗꯨꯗꯤ꯫ ꯑꯗꯨꯅꯤ ꯁꯈꯤ, ꯅꯪꯅ ꯍꯥꯟꯅ ꯈꯪꯉꯤꯗꯨꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤ꯫ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅꯤ ꯍꯥꯏꯅ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯇꯥꯟꯅꯗ꯭ꯔꯗꯤ ꯀꯅꯥꯗ ꯇꯥꯟꯅꯒꯅꯤ? ꯍꯣꯏ ꯏꯆꯦꯃ, ꯑꯗꯣ ꯍꯌꯦꯡꯒꯤ ꯋꯥꯐꯝꯁꯦ ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯈꯜꯂꯤꯕꯁꯤ꯫ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯆꯠꯄꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯑꯣꯏꯅ ꯂꯥꯛꯄꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯗ ꯃꯈꯣꯏꯒꯤꯗꯤ ꯅꯨꯄꯤ ꯃꯌꯨꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅ ꯁꯤꯗꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤ꯫ ꯑꯗꯣ ꯏꯆꯦꯕꯦꯝꯃ, ꯃꯔꯛ ꯊꯠꯅ ꯀꯩꯒꯨꯝꯕ ꯑꯝꯇ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯕꯨ ꯍꯥꯟꯅ ꯏꯆꯦꯕꯦꯝꯃꯒ… ꯁꯅꯥꯍꯟꯕꯤ ꯐꯠ ꯈꯨꯝꯖꯤꯜꯂꯛꯏ꯫ ꯑꯦꯔꯥ, ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯣꯝꯃꯦꯗ ꯏꯆꯦꯕꯦꯝꯃ꯫ ꯏꯆꯦꯕꯦꯝꯃ ꯂꯩꯃꯁꯨ ꯁꯤꯗ ꯏꯆꯝ ꯆꯝꯅ ꯃꯈꯣꯏꯒꯤ ꯇꯥꯏꯕꯨꯡꯉꯣ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯂꯥꯛꯄꯤꯔꯣ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯔꯁꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯨ ꯑꯗꯨꯝ ꯂꯩꯔꯦꯗꯅ꯫ ꯑꯗꯨꯅ ꯐꯔꯅꯤꯗ꯫ ꯍꯣꯏꯅꯦ, ꯑꯗꯨꯅꯕꯨ ꯐꯔꯅꯤ꯫ ꯑꯩ ꯂꯩꯃꯗ ꯐꯣꯟ ꯇꯧꯔꯒꯦꯀꯣ꯫ ꯑꯗꯨꯒ ꯑꯩ ꯑꯁꯨꯝ ꯑꯋꯥꯡ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯋꯥꯠꯄ ꯑꯝꯇ ꯌꯦꯡꯂꯝꯒꯦ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯕꯨꯡꯉꯣ ꯍꯜꯂꯛꯑꯒꯅꯦ ꯑꯩ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯆꯠꯂꯝꯕ ꯌꯥꯔꯣꯏꯅ ꯈꯔ ꯍꯥꯏꯌꯨꯀꯣ꯫ ꯁꯈꯤ, ꯍꯣꯏ ꯏꯆꯦꯕꯦꯝꯃ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯈꯤꯁꯨ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜꯗꯅꯤ꯫ ꯁꯣꯝꯗ ꯀꯣꯂꯦꯖꯀꯤ ꯀꯦꯟꯇꯤꯟꯗ ꯊꯣꯏ ꯑꯃꯁꯨꯡ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤ ꯑꯆꯥꯄꯣꯠ ꯆꯥꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅꯅꯣ ꯈꯪꯗꯦ, ꯂꯥꯡꯂꯦꯟꯅ ꯃꯇꯥꯡ ꯆꯥꯅ ꯊꯣꯏꯗ ꯉꯥꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯔꯛꯏ꯫ ꯂꯥꯡꯂꯦꯟ: ꯊꯣꯏ, ꯑꯇꯩ ꯂꯥꯏꯔꯤ, ꯐꯣꯟꯒꯤ ꯋꯥꯐꯝꯗꯨ ꯀꯃꯥꯏ ꯇꯧꯔꯒꯦ? ꯊꯣꯏ: ꯀꯩꯅꯣ ꯏꯕꯦꯝꯃ, ꯃꯇꯥꯡꯁꯤꯗ ꯑꯗꯨ ꯑꯃꯨꯛ ꯀꯩꯗ ꯆꯥꯅꯔꯤꯒꯦ? ꯂꯥꯡꯂꯦꯟ: ꯑꯁ, ꯑꯗꯨ ꯑꯗꯥ ꯂꯣꯏ ꯇꯣꯛꯑꯣ, ꯅꯪ ꯐꯣꯟꯗꯣ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯇꯧꯕꯤꯈꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯁ, ꯍꯦꯛ ꯇꯧꯕꯒꯅꯦ ꯃꯥꯒꯤ ꯋꯥꯔꯤꯗ ꯁꯨꯝ ꯍꯧꯗꯣꯛꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯇꯩꯒꯤ ꯅꯠꯇꯦꯃꯦ, ꯅꯪ ꯃꯥꯕꯨ ꯐꯅ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯗꯨꯝꯅ ꯃꯤꯕꯨ ꯑꯣꯠꯄꯗꯤ ꯐꯠꯇꯦꯗꯅ꯫ ꯅꯪ ꯁꯣꯏꯗꯅ ꯄꯥꯞ ꯄꯨꯖꯅꯤ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯄꯥꯞ ꯀꯥꯏꯅ ꯑꯃꯨꯛ꯫ ꯑꯁꯦꯡꯕꯅꯦ ꯊꯣꯏ, ꯑꯩꯅ ꯍꯥꯏꯁꯦ, ꯅꯪ ꯄꯥꯞ ꯄꯨꯕ ꯁꯣꯏꯗ꯭ꯔꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯀꯣꯂꯦꯖꯁꯤꯗ ꯇꯝꯕ ꯆꯣꯡꯈꯨ ꯃꯌꯥꯝꯁꯤꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯛꯄꯗꯗꯤ ꯃꯁꯤꯗꯩꯁꯤꯗ ꯀꯦꯊꯗꯅ ꯅꯧꯊꯗꯅ
ꯍꯥ ꯋꯥꯔꯧꯒꯅꯨ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯅꯨ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦꯕ ꯑꯗꯨꯃꯥꯏꯅꯇ ꯑꯣꯏꯔꯁꯨ ꯃꯤꯒꯤ ꯊꯃꯣꯏꯗꯣ ꯈꯔ ꯆꯝꯅꯕ ꯍꯥꯏꯈꯤꯕꯅꯗꯤ ꯐꯩꯗꯅ ꯂꯥꯡꯂꯦꯟ ꯑꯩꯁꯨ ꯃꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯣꯏꯁꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯍꯣ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯁꯤꯁꯨ ꯀꯩꯅꯣꯕ ꯊꯣꯏ ꯅꯪꯁꯦ ꯊꯃꯣꯏꯒꯗꯣ ꯄꯥꯟꯗ꯭ꯔꯕꯣ ꯅꯨꯡꯁꯤꯕꯒꯗꯣ ꯀꯩꯝꯇ ꯈꯪꯗ꯭ꯔꯕꯣ ꯍꯥꯏꯕꯅꯤꯗ ꯅꯠꯇ꯭ꯔꯒꯅ ꯅꯁꯥꯈꯛꯀꯤ ꯈꯟꯕꯗ ꯃꯤ ꯑꯇꯣꯞꯄꯒꯤ ꯀꯩꯝꯇ ꯈꯟꯗꯕ ꯃꯥꯜꯂꯦ ꯃꯥꯅ ꯅꯪꯒꯤꯗꯃꯛ ꯈꯟꯕꯗ ꯀꯌꯥꯗ ꯋꯥꯔꯝꯒꯅꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯗꯅ ꯄꯥꯡꯒꯜ ꯊꯣꯛꯄꯁꯨ ꯉꯝꯗ ꯑꯁ ꯇꯜꯂꯦꯗ ꯊꯣꯏ ꯅꯪꯁꯦ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯄꯥꯟꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯊꯣꯏ ꯈꯔ ꯁꯥꯎꯔꯞꯅ ꯂꯥꯡꯂꯦꯟ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯦ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯤ ꯂꯨ ꯇꯣꯡꯅ ꯁꯥꯕ ꯃꯤꯑꯣꯏꯕꯅꯦ ꯑꯩꯁꯨ ꯀꯔꯤꯒꯤꯗꯤ ꯅꯨꯡꯁꯤꯕ ꯈꯪꯂꯣꯏꯗꯣꯏꯅꯣ ꯑꯩꯗꯤ ꯆꯨꯝꯅꯒꯤ ꯑꯩꯅ ꯈꯟꯖꯕ ꯃꯪꯂꯥꯟꯁꯦ ꯁꯤꯈꯛ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯎꯔꯕꯁꯨ ꯎꯁꯤꯟꯅꯗ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯗ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗꯅ ꯂꯩꯕꯅꯦ ꯀꯔꯤꯒꯤꯗꯤ ꯈꯪꯂꯣꯏ ꯗꯥꯉꯥꯟꯕꯒꯤ ꯆꯝꯖꯕ ꯃꯇꯧ ꯃꯍꯥꯛꯀ ꯑꯩꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯏꯐꯝꯗ ꯍꯥꯏꯔꯝꯈꯤꯕ ꯃꯍꯥꯛꯀꯤ ꯆꯝꯖꯔꯕ ꯋꯥꯍꯩꯁꯤꯡ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯐꯔꯦꯁꯦ ꯑꯩ ꯅꯈꯣꯏꯅ ꯄꯦꯟꯅꯕ ꯑꯩ ꯗꯥꯉꯥꯟꯕꯗ ꯀꯣꯜ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯉꯥꯟꯕꯒꯤ ꯅꯝꯕꯔ ꯑꯗꯨ ꯃꯦꯠꯇꯨꯅ ꯉꯥꯟꯕꯗ ꯐꯣꯟ ꯇꯧꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯉꯁꯥꯏꯗꯒꯤ ꯊꯣꯏꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯀꯔꯤꯒꯤꯗꯤ ꯅꯣꯛꯅꯤꯡꯂꯣꯏ ꯃꯃꯥꯡꯗ ꯊꯣꯏꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯐꯝ ꯍꯥꯏꯔꯛꯇ꯭ꯔꯤ ꯂꯥꯡꯂꯦꯟ ꯇꯨꯃꯤꯟꯅ ꯊꯣꯏꯅ ꯉꯥꯟꯕꯗ ꯀꯣꯜ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯉꯥꯟꯕꯁꯨ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯈꯪꯗꯕꯅ ꯐꯅ ꯀꯨꯏꯅ ꯄꯥꯏꯈꯠꯂꯛꯇꯦ ꯑꯗꯨꯕꯨ ꯇꯞꯅ ꯄꯥꯏꯈꯠꯂꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯂꯦꯝꯅ ꯍꯥꯏꯔꯛꯏ ꯉꯥꯟꯕ ꯍꯜꯂꯣ ꯊꯣꯏꯅꯁꯨ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯊꯣꯏ ꯗꯥꯉꯥꯟꯕ ꯑꯩ ꯊꯣꯏ ꯃꯃꯤꯡ ꯀꯥꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯉꯥꯟꯕꯅ ꯐꯠ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯁꯦꯡꯕ꯭ꯔꯣ ꯊꯣꯏ ꯑꯩ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯁ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯃꯄꯨ ꯃꯥꯅ ꯎꯕꯤꯔꯕ ꯃꯥꯜꯂꯦ ꯇꯁꯦꯡꯅ ꯊꯣꯏ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯁꯦ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯊꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯏ ꯑꯩ ꯀꯣꯂꯦꯖꯇ ꯂꯩꯌꯦ ꯑꯗꯨꯗꯤ ꯑꯩ ꯅꯣꯏ ꯀꯣꯂꯦꯖꯇ ꯂꯥꯛꯀꯦ ꯂꯥꯛꯀꯅꯨꯗ ꯗꯥꯉꯥꯟꯕ ꯋꯥꯅꯕꯅꯦ ꯑꯩ ꯅꯣꯏ ꯀꯣꯂꯦꯖꯀ ꯌꯥꯝ ꯅꯛꯅ ꯂꯩꯌꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯕꯨ ꯀꯩꯒꯤ ꯋꯥꯗꯣꯏꯕ ꯊꯣꯏ ꯑꯁꯨꯝꯅ ꯉꯥꯟꯕꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯏꯀꯥꯏꯔꯕ ꯃꯥꯜꯂꯦ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯂꯝꯕ ꯑꯗꯨ ꯍꯣꯏꯗꯒꯤ ꯍꯦꯟꯈꯤꯗ꯭ꯔꯦ ꯊꯣꯏ ꯀꯔꯝꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯉꯥꯟꯕ ꯑꯗꯨꯅꯦꯕ ꯑꯗꯣ ꯑꯩꯅ ꯅꯍꯥꯟ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯄꯗ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯑꯣꯏꯍꯟꯁꯦ ꯍꯥꯏꯔꯝꯕꯗꯣ ꯅꯪ ꯅꯁꯥꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯊꯣꯏ ꯍꯣꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯊꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩ ꯂꯥꯛꯑꯗꯕꯅꯤꯀꯣ ꯅꯪ ꯍꯧꯖꯤꯛ ꯅꯣꯏ ꯀꯣꯂꯦꯖꯇ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯊꯣꯏꯅ ꯍꯣꯏ ꯉꯥꯟꯕ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯅꯨꯡꯁꯤꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕꯗꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯊꯣꯏꯗꯤ ꯉꯥꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯨꯕꯗꯒꯤ ꯇꯔꯪ ꯑꯃ ꯆꯠꯈ꯭ꯔꯕꯅꯤ ꯊꯣꯏꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯊꯣꯏ ꯀꯩꯗꯧꯔꯒꯦ ꯊꯣꯏ ꯌꯥꯝꯅ ꯈꯪꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯂꯥꯡꯂꯦꯟ ꯀꯩꯅꯣ ꯑꯗꯨ ꯌꯥꯝꯅ ꯈꯪꯉꯤꯗꯨꯕꯣ ꯗꯥꯉꯥꯟꯕꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣꯕ ꯑꯩ ꯃꯥꯅ ꯀꯔꯤꯅꯣ ꯈꯔꯗꯤ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯩ ꯋꯥꯈꯜꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦꯗ ꯐꯖꯩꯍꯦ ꯅꯪꯁꯨ ꯅꯪꯕꯨ ꯂꯥꯛꯀꯅꯨ ꯋꯥꯅꯤ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯁ ꯑꯗꯣ ꯑꯩꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯏꯗꯣ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯕ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯋꯥꯈꯜꯒ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ ꯑꯩ ꯄꯨꯔꯥ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯑꯁꯦꯡꯕꯩꯅꯤꯃꯦ ꯑꯣ ꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯃꯩ ꯐꯖꯅ ꯃꯥꯡꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯃꯨꯛ ꯐꯣꯟꯗꯨꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯄꯅꯤ ꯅꯠꯇꯦꯅꯦ ꯐꯣꯟ ꯋꯥꯔꯤ ꯁꯥꯕꯗꯕꯨ ꯀꯃꯥꯏꯅ ꯇꯔꯪ ꯆꯠꯂꯤꯅꯣꯕ ꯊꯣꯏ ꯑꯁ ꯑꯩ ꯑꯃꯠꯇ ꯈꯪꯗꯦꯗ ꯂꯥꯡꯂꯦꯟꯅ ꯐꯣꯟꯗꯨꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯥꯔ ꯑꯗꯨꯗ ꯍꯦꯛ ꯆꯤꯡꯊꯔꯒ ꯌꯦꯡꯉꯨꯕꯗ ꯀꯣꯜ ꯔꯦꯀꯣꯔꯠ ꯇꯧꯈꯤꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨ ꯎꯔꯨꯔꯦ ꯂꯥꯡꯂꯦꯟ ꯍꯥꯏ ꯅꯨꯄꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯕꯁꯤꯡꯗꯣ ꯁꯤꯗꯩꯗ ꯀꯣꯜ ꯔꯦꯀꯣꯔꯠ ꯌꯥꯎꯔꯦ ꯑꯝꯇ ꯇꯥꯔꯣ ꯂꯥꯎ ꯊꯣꯏ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯂꯥꯡꯂꯦꯟ ꯑꯃꯁꯨꯡ ꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯉꯁꯥꯏ ꯉꯥꯟꯕꯒ ꯋꯥꯔꯤ ꯁꯥꯈꯤꯕꯒꯤ ꯀꯣꯜ ꯔꯦꯀꯣꯔꯠ ꯑꯗꯨ ꯇꯥꯃꯤꯟꯅꯔꯤ ꯑꯗꯨ ꯂꯣꯏꯕꯒ ꯂꯥꯡꯂꯦꯟꯅ ꯋꯥꯔꯤꯗꯤ ꯄꯨꯔꯥ ꯅꯩꯕꯤꯅꯤꯍꯦ ꯊꯣꯏ ꯑꯁ ꯑꯇꯩ ꯂꯥꯏꯔꯤ ꯗꯥꯉꯥꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯃꯦ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯛꯇꯥꯔꯗꯤ ꯎꯅ ꯇꯥꯕꯅꯤ ꯀꯩꯅꯣ ꯊꯣꯏ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯦ ꯂꯥꯡꯂꯦꯟ ꯌꯥꯔꯦ ꯈꯪꯉꯦ ꯅꯪꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯒꯦꯠ ꯂꯣꯝꯗ ꯊꯣꯛꯂꯛꯏ
ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯒꯦꯠꯇꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯂꯥꯛꯏ꯫ ꯊꯣꯏ, ꯇꯜꯂꯦꯗ ꯑꯩꯗꯤ꯫ ꯍꯣꯔꯦꯟ ꯗꯥ ꯉꯥꯟꯕ ꯂꯥꯛꯑꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤꯀꯣ? ꯂꯥꯡꯂꯦꯟ, ꯉꯝꯗ꯭ꯔꯦ. ꯗꯥ ꯉꯥꯟꯕꯅ ꯂꯥꯛꯇꯣꯏꯁꯦ ꯅꯪ ꯎꯅꯕꯅꯤ, ꯑꯩ ꯎꯅꯕ ꯅꯠꯇꯦ, ꯈꯪꯉꯕ? ꯑꯁ, ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯔꯛꯑꯗꯤꯅꯦ ꯋꯥ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯉꯥꯟꯕꯕꯨ ꯉꯥꯏꯔꯤ꯫